ꯑꯍꯥꯟꯕꯃꯛꯇꯗ ꯄꯣꯅꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯐꯦꯁ ꯇꯨ ꯐꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯥꯂꯦꯝꯂꯩꯃ ꯂꯥꯏꯁꯣꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯅꯖꯒꯗꯧꯔꯤꯕꯁꯦ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯃꯤꯁ ꯃꯅꯤꯄꯨꯔ 2022ꯒꯤ ꯃꯅꯥ ꯂꯧꯕꯤꯈ꯭ꯔꯕ ꯃꯅꯥꯁꯥ ꯁꯥꯄꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯍꯥꯟꯕꯗ ꯃꯅꯥꯁꯥꯕꯨ ꯑꯆꯤꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯄꯣꯅꯤ ꯇꯤꯚꯤꯗ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯃꯅꯥꯁꯥꯁꯦ ꯃꯤꯌꯥꯝꯅꯕꯨꯗꯤ ꯍꯦꯟꯅ ꯃꯅꯥꯁꯥ ꯍꯥꯏꯔꯒ ꯈꯪꯅꯕꯤꯔꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯅꯥꯁꯥꯒꯤ ꯆꯍꯤ ꯑꯗꯨꯒ ꯏꯆꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ ꯏꯆꯥꯒꯤ ꯂꯩꯐꯝ ꯀꯥꯏꯗꯒꯤꯅꯣ ꯑꯝꯇꯪ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯀ꯭ꯋꯥꯀꯩꯊꯦꯜ ꯍꯩꯅꯧ ꯈꯣꯡꯅꯦꯝꯕꯤ ꯊꯣꯡꯖꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒꯤ ꯃꯃꯥꯒꯤ ꯃꯤꯡꯅ ꯀꯥꯡꯖꯝ ꯃꯦꯅꯤꯀꯥ ꯄꯄꯥꯒꯤ ꯃꯤꯡꯅ ꯁꯥꯄꯝ ꯗꯦꯕꯤꯠ ꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯏꯆꯤꯟꯅꯥꯎ ꯑꯍꯨꯝ ꯁꯨꯖꯩꯌꯦ ꯑꯩꯒꯤ ꯃꯊꯛꯇ ꯏꯆꯦ ꯑꯃ ꯂꯩꯖꯩ ꯑꯩꯅ ꯌꯥꯏꯃꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒ ꯂꯩꯖꯩ ꯑꯗꯨꯒ ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯍꯤ 16 years ꯁꯨꯖꯗ ꯉꯥꯏꯔꯤ ꯑꯗꯣ ꯃꯅꯥꯁꯥꯁꯦ ꯁꯨꯃꯥꯏꯅ ꯃꯤꯁ ꯃꯅꯤꯄꯨꯔ 2022ꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤꯕꯀꯣ ꯁꯨꯃꯥꯏꯅ ꯇꯥꯏꯇꯜ ꯂꯧꯕꯤꯕꯁꯦ ꯑꯗꯣ ꯃꯅꯥꯁꯥꯒꯤ ꯁ꯭ꯀꯨꯂꯤꯡꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯕꯤꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯔꯤꯒꯦ ꯍꯥꯏꯕꯗꯣ ꯃꯤꯌꯥꯝꯅꯕꯨꯗꯤ ꯍꯦꯟꯅ ꯈꯪꯅꯔꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯀ꯭ꯂꯥꯁ 10 ꯁꯦ ꯔꯤꯒꯨꯂꯔ ꯏꯪꯂꯤꯁ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯩꯅꯧ ꯈꯣꯡꯅꯦꯝꯕꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯍꯩꯅꯧ ꯈꯣꯡꯅꯦꯝꯕꯤꯗ ꯂꯩꯕꯗꯒꯤ 10 ꯄꯥꯁ ꯇꯧꯖꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯁꯦ ꯇꯝꯐꯥꯁꯅꯥ ꯒꯔꯜꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ 11th ꯁ꯭ꯇꯦꯟꯗꯔꯗꯇ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯇꯝꯃꯤ ꯑꯗꯣ ꯃꯅꯥꯁꯥꯁꯦ ꯁꯨꯃꯥꯏꯅ ꯃꯤꯁꯀ ꯊꯣꯛꯂꯛꯄꯁꯦ ꯍꯥꯏꯗꯤ ꯃꯤꯌꯥꯝꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝꯒ ꯑꯣꯏꯔꯒꯀꯣ ꯃꯌꯥꯝꯅꯒ ꯍꯦꯟꯅ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯃꯅꯥꯁꯥꯗꯣ ꯑꯣꯏꯗ꯭ꯔꯕꯅꯦꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯃ ꯑꯣꯏꯔꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯃꯅꯥꯁꯥꯅ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯐꯥꯎꯕ ꯌꯧꯔꯛꯄꯗꯅꯦ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯃꯤꯅ ꯃꯃꯥ ꯕꯕꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯁ꯭ꯀꯨꯂꯤꯡ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯅꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯗꯤ ꯃꯇꯝꯁꯦꯀꯣ ꯃꯅꯥꯁꯥꯒꯤ ꯁ꯭ꯇꯦꯟꯗꯔꯠꯁꯦ ꯁꯤꯗꯩꯗ ꯃꯃꯥ ꯕꯕꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯃꯌꯥꯝ ꯇꯧꯔꯝꯒꯅꯤꯕ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯐꯥꯎ ꯊꯥꯛꯇ ꯌꯧꯔꯛꯄꯗ ꯑꯗꯣ ꯍꯥꯏꯐꯦꯠ ꯃꯅꯥꯁꯥꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕꯤꯈꯤꯕꯁꯤꯡꯗꯣ ꯑꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯍꯥꯏꯔꯒ ꯑꯩꯒꯤꯗꯤ ꯃꯃꯥꯒ ꯄꯄꯥꯒꯁꯦ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦ ꯑꯗꯒꯤꯗꯤ ꯏꯚꯟ ꯑꯩꯒꯤ ꯁ꯭ꯀꯨꯜꯅ ꯐꯥꯎ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯒ ꯑꯩꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯈꯤꯇꯪ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯁꯦ ꯃꯤꯁ ꯅꯣꯔꯠ ꯏꯁ ꯌꯥꯎꯕ ꯆꯠꯄ ꯑꯗꯒꯤꯗꯤ ꯃꯤꯁ ꯅꯣꯔꯠ ꯏꯁ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯤꯁ ꯃꯅꯤꯄꯨꯔꯒꯤ ꯒ꯭ꯔꯨꯃꯤꯡ ꯁꯦꯁꯟ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯂꯤꯐ ꯀꯩꯀꯥ ꯂꯧꯕꯗꯨꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯄꯤꯊꯔꯛꯄ ꯈꯣꯠꯊꯔꯛꯄꯗ ꯌꯥꯎꯕꯗꯤ ꯐꯪꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯁ꯭ꯀꯨꯜꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯏꯚꯟ ꯑꯩꯅ ꯁ꯭ꯀꯨꯜ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯒꯤ ꯅꯣꯠꯁ ꯃꯌꯥꯝ ꯁꯄ꯭ꯂꯥꯏ ꯄꯤꯕꯤꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯃꯅꯥꯁꯥ ꯁꯨꯃꯥꯏꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯃꯇꯝ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ 12ꯁꯨ ꯊꯥꯒꯗꯣꯏꯅꯤꯅꯀꯣ ꯌꯥꯝꯅ ꯋꯥꯕ ꯃꯇꯝꯅꯦꯕ ꯁꯤꯗꯩꯁꯤꯗ ꯃꯇꯝꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯗꯨ ꯍꯥꯏꯗꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯨ ꯑꯣꯏꯔꯨꯔꯕꯅꯤꯅ ꯃꯤꯡꯊꯣꯜꯁꯤꯁꯨ ꯐꯪꯂꯕꯅꯤꯅ ꯑꯗꯣ ꯆꯠꯇꯕꯁꯨ ꯌꯥꯗꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤꯒꯦ ꯃꯇꯝꯁꯦ ꯑꯩ ꯌꯥꯔꯤꯃꯈꯩꯗꯤ ꯀꯩꯅꯣ ꯏꯟꯇꯔꯚ꯭ꯌꯨꯒꯨꯝꯕ ꯑꯗꯒꯤ ꯑꯩꯒꯤ ꯊꯕꯛ ꯑꯇꯣꯞꯄ ꯁꯥꯏꯠꯇ ꯂꯩꯇ ꯇꯥꯔꯒꯗꯤ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯣꯠꯅꯖꯩꯌꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯒꯨꯝꯕ ꯏꯟꯇꯔꯚ꯭ꯌꯨꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯁꯣ ꯊꯣꯛꯇꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯩꯔꯒꯅ ꯑꯩ ꯂꯤꯐ ꯂꯧꯔꯒ ꯑꯗꯨꯝ ꯊꯣꯛꯆꯔꯒ ꯑꯩꯅ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯔꯒ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯦꯅꯦꯖ ꯇꯧꯖꯩ ꯑꯗꯣ ꯃꯅꯥꯁꯥꯁꯦ ꯍꯧꯖꯤꯛꯇꯤ ꯇꯥꯏꯇꯜꯁꯦ ꯃꯤꯁ ꯃꯅꯤꯄꯨꯔ ꯇꯥꯏꯇꯜ ꯐꯪꯂꯕꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯟꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯕ ꯑꯗꯩꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯝꯕ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯅꯥꯁꯥꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤ나 ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯃꯇꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯐꯥꯎꯗ ꯃꯤꯁ ꯃꯅꯤꯄꯨꯔꯅꯤꯅꯦ ꯍꯥꯏꯕꯒꯤ ꯃꯤꯅ ꯌꯦꯡꯅꯕ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯅꯥꯁꯥꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯥꯁꯥꯁꯤꯒ ꯀꯃꯥꯏꯅ ꯌꯥꯝ ꯈꯦꯠꯅꯕ ꯂꯩꯔꯝꯒꯅꯤꯕ ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕꯤꯒꯦ ꯈꯦꯠꯅꯕꯁꯦ ꯌꯥꯝꯅ ꯈꯦꯠꯅꯕꯗꯤ ꯂꯩꯔꯤ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯟꯅ ꯑꯣꯏꯔꯝꯕꯗꯨꯗꯤ ꯑꯣꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯑꯩ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯈꯟꯖꯕꯁꯦ ꯑꯩ सी टाइटल से फंगे हायरगा इन हान लेरंबा इसागी असेंग बा कइनो दो मांगहन बिदे पामजदाबनिना अने यारी मखैदे होनन जाय अदुगा स्ट्रगल तो हायरगदी थाइना दे अइना लंबीदा इवन अइ मपानदा युमगी मपान थोगा चापट लेबा चटपदा फावबा केमत लेरंदबदा हजिक कितंग अदुगिदसु कितंग प्रॉब्लम लेरे अदो याई मखैदे अइ कइनो तौना होनन जाय मिंथोजे फंगलबने लंबी चथोप खतो दे क्लास यावो मक्ता ओरसु मिस मणिपुर हारो कायना ओलाना अदुमाय हारकोस दुम यावंगनी बको दो कनो से मनासाना मिस मणिपुर की ग्रूमिंग सेक्शन तौरिंगे मतम से सिस्टा लाइफ की म्याम काना काना बा दुगा मनासादा कई तौगदगे कमाइन तौरगदी सी टाइटल से लोगदगे नाम ताकपिरंगनी बा दो मनासाना अदुगी म्याम दो लेदा ख्वाइदे काना बा दे कई कई ताकपिरप बा दो सिंग हाबेतन हाबि
ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯃꯤꯡ ꯁꯦꯁꯟ ꯃꯅꯨꯡꯁꯤꯗ ꯁꯔ ꯍꯦꯂꯤ ꯃꯦꯝ ꯁꯣꯅꯤꯌꯥ ꯑꯗꯒꯤ ꯁꯔ ꯔꯥꯀꯦꯁ ꯍꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯖꯅ ꯇꯥꯛꯄꯤꯈꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯀꯧꯔꯒ ꯄꯔꯁꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟ ꯑꯗꯒꯤꯗꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁ ꯑꯣꯐ ꯍ꯭ꯌꯨꯃꯟ ꯕꯤꯡ ꯍꯥꯏꯕꯒꯤ ꯁꯤꯐꯥꯎ ꯁꯦꯁꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗ ꯁꯦꯁꯟ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯩꯉꯣꯟꯗ ꯏꯚꯟ ꯑꯩꯅ ꯁꯤ ꯌꯧꯖꯔꯛꯄꯒꯤ ꯉꯝꯂꯤꯕꯁꯦ ꯃꯈꯣꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯉꯝꯖꯕꯅꯤ ꯑꯗꯒꯤ ꯁꯤ ꯇꯥꯛꯄꯤꯔꯛꯄꯁꯤꯅ ꯀꯃꯥꯏꯅ ꯏꯚꯟ ꯀꯃꯥꯏꯅ ꯐꯝꯒꯅꯤ ꯅꯪ ꯆꯠꯄ ꯀꯥꯟꯗ ꯀꯃꯥꯏꯅ ꯃꯤ ꯃꯃꯥꯡꯗ ꯄ꯭ꯔꯦꯖꯦꯟꯇꯦꯕꯜ ꯑꯣꯏꯒꯅꯤ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯉꯥꯡ ꯁꯛꯄꯗ ꯃꯤꯕꯨ ꯅꯨꯡꯁꯤꯕꯤꯍꯟꯕ ꯑꯗꯒꯤꯗꯤ ꯏꯚꯟ ꯃꯤꯉꯣꯟꯗ ꯔꯦꯁꯄꯦꯛ ꯅꯥꯏꯅ ꯀꯃꯥꯏꯅ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯇꯥꯛꯑꯦ ꯑꯗꯨꯅ ꯑꯩ ꯅꯣꯔꯠ ꯏꯁ ꯆꯠꯄꯗꯁꯨ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯌꯦ ꯑꯗꯣ ꯃꯅꯥꯁꯥꯁꯦ ꯑꯇꯣꯞꯄ ꯃꯤꯁ ꯃꯅꯤꯄꯨꯔꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯣꯔꯠ ꯏꯁꯁꯨ ꯆꯠꯄꯤꯔꯨꯏꯗꯅꯀꯣ ꯅꯣꯔꯠ ꯏꯁ ꯆꯠꯄꯤꯔꯨꯕꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁ ꯃꯅꯤꯄꯨꯔꯒ ꯅꯣꯔꯠ ꯏꯁꯀꯤ ꯑꯇꯣꯞꯄ ꯃꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯊꯦꯡꯅꯗꯣꯏꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪꯗꯤ ꯐꯔꯝꯒꯅꯤꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤꯒꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇ ꯇꯧꯖꯕꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯆꯥꯕ ꯊꯛꯄ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯦꯠꯅꯕꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯈꯦꯠꯅꯕꯁꯦ ꯈꯦꯠꯅꯕꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯅ ꯇꯤꯆꯦꯅ ꯍꯥꯏꯕꯤꯈꯤꯕ ꯃꯦꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯍꯥꯟꯅꯗꯒꯤ ꯏꯔꯩꯕꯥꯛ ꯑꯝꯇꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯃꯤꯟꯅꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯕꯣꯟꯗꯤꯡꯗꯣ ꯑꯗꯨꯝ ꯍꯦꯛ ꯂꯥꯛꯄꯗꯩ ꯕꯣꯟꯗꯤꯡ ꯑꯗꯨꯝ ꯁꯦꯝꯕ ꯍꯧꯋꯦ ꯑꯗꯣ ꯑꯩꯅ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯈꯜꯂꯦ ꯍꯥꯏꯗꯤ ꯆꯠꯂꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯀꯃꯥꯏꯅ ꯊꯦꯡꯅꯒꯅꯤ ꯈꯜꯂꯒ ꯑꯩꯁꯨ ꯌꯥꯝꯅ ꯀ꯭ꯌꯨꯔꯤꯌꯁ ꯑꯣꯏꯌꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯅꯥꯒꯥꯂꯦꯟ ꯆꯠꯂꯒ ꯀꯣꯍꯤꯃꯥ ꯌꯧꯔꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯨꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯇꯧꯖꯔꯨꯕꯗꯨꯒ ꯑꯗꯨꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨꯗꯒꯤ ꯍꯦꯟꯅ ꯐꯅ ꯕꯦꯇꯔ ꯑꯣꯏꯕ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯩ ꯏꯚꯟ ꯁ꯭ꯇꯦꯠꯁ 8 ꯁ꯭ꯇꯦꯠꯁꯇꯒꯤ ꯄꯨꯂꯞ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯒ ꯆꯥꯕ ꯊꯛꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯚꯟ ꯆꯥꯕꯁꯤꯁꯨ ꯑꯩ ꯑꯍꯥꯟꯕꯗꯤ ꯄꯥꯈꯠꯂꯦ ꯑꯩꯁꯦ ꯆꯥꯕ ꯌꯥꯔꯣꯏꯗꯣꯏꯖꯥꯠꯔꯥꯅ ꯑꯗꯣ ꯆꯥꯕꯁꯨ ꯀꯩꯝꯇ ꯇꯧꯗꯕꯤꯗ ꯑꯩ ꯌꯨꯝꯗ ꯊꯣꯡꯉꯒ ꯆꯥꯕꯅꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯐꯥꯎꯍꯜꯂꯒ ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯅ उद्पीरꯛꯑꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯅ ꯂꯩꯖꯒꯦ ꯑꯗꯣ ꯃꯅꯥꯁꯥꯅ ꯁꯨꯃꯥꯏꯅ ꯃꯤꯁ ꯃꯅꯤꯄꯨꯔꯒ ꯇꯥꯔꯛꯄꯁꯦ ꯇꯥꯏꯇꯜꯁꯦ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯅꯥꯗꯒ ꯄꯤꯕꯤꯅꯤꯡꯉꯦ ꯑꯩ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯗꯒꯤ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯁꯔ ꯍꯦꯂꯤ ꯂꯩꯇꯥꯡꯕꯝ ꯑꯗꯒꯤ ꯃꯦꯝ ꯁꯣꯅꯤꯌꯥ ꯐꯥꯏꯔꯤꯡꯕꯝ ꯑꯩ ꯑꯗꯒꯤ ꯃꯤꯁ ꯃꯅꯤꯄꯨꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯣꯏꯅꯃꯛꯇ ꯄꯤꯖꯅꯤꯡꯉꯦ ꯑꯗꯣ ꯃꯅꯥꯁꯥꯗ ꯃꯤꯁ ꯃꯅꯤꯄꯨꯔ ꯁꯦ ꯌꯥꯎꯔꯨꯕ ꯃꯇꯝꯗ ꯃꯅꯥꯁꯥꯗ ꯍꯪꯕꯤꯔꯛꯈꯤꯕ ꯀꯣꯏꯁꯟꯁꯦ ꯀꯔꯤ ꯀꯣꯏꯁꯟ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯃꯅꯥꯁꯥꯅ ꯄꯔꯐꯦꯛ ꯑꯣꯏ ꯍꯥꯏꯅ ꯏꯁꯥꯅ ꯈꯟꯖꯔꯒ ꯈꯨꯝꯈꯤꯕ ꯄꯥꯎꯈꯨꯝꯁꯦ ꯁꯤꯁꯤꯅ ꯀꯩ ꯄꯥꯎꯈꯨꯝ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯐꯤꯅꯥꯂꯦ ꯒ꯭ꯔꯥꯟ ꯐꯤꯅꯥꯂꯦ ꯇꯧꯔꯒ ꯊꯥꯔꯠ ꯔꯥꯎꯟ ꯆꯪꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯦ ꯇꯣꯞ 6ꯇ ꯀꯃꯟ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯦ ꯑꯗ ꯋꯥꯠ ꯏꯁ ꯐꯦꯃꯤꯅꯤꯖꯝ ꯃꯤꯟ ꯇꯨ ꯌꯨ ꯍꯥꯏꯅ ꯍꯪꯕꯅꯦ ꯑꯗ ꯑꯩꯅ experience lau tawjarappadagi aina khanjarag ihiba answer sina feminism haibase just women empowerment tang nate masi se society amagi chawkhatnaba oibani haina ijaki duga aina term equity haiba terms aina yamna ainda yamna kethar yamna thajaba term ma oina equity sina kibane samna habda khoina feminism haiga equality haibase la leina khanjarag equity ijaba adumaina pizake guys yam answer se yam perfect when pi hai tare ko thank you so much do manasa se Miss Manipur title se na taba Miss Manipur da so atopa title phangirong do mal duga northeast ki chatpiru ba se stage na kai title haidi atopa title phangirokra kai nong ta habi I say Miss Manipur da subtitle Miss Beautiful Skin ki subtitle phangjari aduga handa amuka su Miss Northeast set pada I say top 8 ta chalaga Miss Beautiful Skin ki subtitle amuka phangjari Manasa je chahi yam no na samai da title mi am ga phangiraga isa da yam proud oiba moment ke yam no male ko do isa da kai ga phaubi ke aduki mate yam harawa po haidi sumaina hanjan subtitle ani phangjala pu yamna nungai ai gi dare adagi yamna proud oye daga aina at least aina aigi mama papa aigi family adagi aigon takpi tambira oza singi at least kitang oirasu aina moi proud ohen magam bas yamna haraw jage matung tarapda su he na me mai pa pois no do manasa se haidi Miss Manipur title se lobi re dedi northeast su title ma phangbi re sina taba sidagi hen ma me ama tawge na su khanbi ram khini ko do sidagi hen ma kari tawge na di khanbi sidagi hen na tawba hai bise ai aduki matik yam leijagre aina tawjaning base adu mayam do ai matam ni matung ina amamam da oina tawjage na khanjai aduga ai se ai gi yamna tawjaning base ai se like femina Miss India kuma tawjaning ba asa de tungda
ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯁ ꯃꯦꯝꯅꯥ ꯊꯣꯛꯑꯒ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯨꯔꯛꯄ ꯉꯝꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯣ ꯃꯅꯥꯁꯥꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯏꯟꯈꯠꯂꯛꯄꯒꯤ ꯌꯥꯝꯅ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯝꯅ ꯍꯥꯎꯕ ꯃꯇꯝ ꯑꯗꯩꯗꯤ ꯆꯥꯅꯤꯡꯕ ꯍꯦꯛ ꯆꯥꯅꯤꯡꯉꯁꯨ ꯆꯥꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯗꯥꯏꯇꯤꯡ ꯁꯤꯁꯇꯦꯝꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯤ ꯇ꯭ꯌꯨꯁꯟꯁꯨ ꯆꯠꯂꯤ ꯋꯥꯕꯅꯤꯅ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯗꯣꯏꯅꯦꯕ ꯑꯗꯣ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤꯒꯦ ꯁꯤꯁꯦ ꯑꯩꯅ ꯃꯤꯁ ꯅꯣꯔꯠ ꯏꯁ ꯆꯠꯂꯝꯗꯥꯏꯗ ꯃꯦꯝ ꯗꯅꯤ ꯌꯨꯝꯅꯥꯝꯅ ꯃꯥꯒꯤ ꯗꯥꯏꯇꯤಷಿಯನ್ꯒꯤ ꯃꯈꯥꯗ ꯗꯥꯏꯇꯤಷಿಯꯟ ꯑꯃ ꯑꯣꯏꯅꯤ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯉꯣꯟꯗ ꯃꯥꯅ ꯗꯥꯏꯠ ꯈꯔ ꯄ꯭ꯂꯥꯟ ꯈꯔ ꯇꯧꯔꯒ ꯄꯤꯕꯤꯔꯛꯑꯦ ꯗꯥꯏꯠ ꯆꯥꯔꯠ ꯁꯤꯗ ꯑꯩꯅ ꯆꯥꯕꯗꯤ ꯑꯗꯨꯝ ꯑꯩꯅ ꯆꯥꯅꯤꯡꯕ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯖꯁ ꯄꯣꯔꯁꯟꯗꯨꯗꯪ ꯈꯤꯇꯪ ꯑꯩꯅ ꯆꯦꯛꯁꯤꯜꯂꯒ ꯑꯗꯨꯒ ꯄ꯭ꯔꯣꯇꯤꯟ ꯗꯥꯏꯠ ꯈꯔ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯖꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯏꯟꯈꯠꯂꯛꯏꯕꯅꯤꯅ ꯄ꯭ꯔꯣꯇꯤꯟ ꯗꯥꯏꯠ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯍꯥꯏꯠꯇꯁꯨ ꯏꯟꯀ꯭ꯔꯤꯖ ꯂꯥꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯃꯦꯅꯦꯖ ꯇꯧꯖꯩ ꯌꯥꯝ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯦꯀꯣ ꯑꯗꯣ ꯃꯅꯥꯁꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯃꯥꯏꯅꯁꯨ ꯌꯥꯝ ꯋꯥꯅꯁꯨ ꯍꯣꯠꯅꯕꯤꯔꯒ ꯇꯥꯏꯇꯜꯁꯨ ꯐꯪꯕꯤꯔꯦ ꯑꯗꯩꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯌꯥꯝꯗꯁꯨ ꯑꯍꯦꯟꯕ ꯃꯌꯥꯝ ꯊꯣꯛꯈꯤꯅꯤꯅꯁꯨ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯅꯕ ꯇꯧꯈꯤꯅꯤꯅꯁꯨ ꯇꯥꯛꯄꯤꯔꯦꯀꯣ ꯑꯗꯣ ꯃꯅꯥꯁꯥꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯊꯥꯛꯁꯤꯐꯥꯎꯗ ꯌꯧꯔꯛꯄꯗ ꯍꯥꯏꯗꯤ ꯌꯧꯅꯕ ꯍꯣꯠꯅꯔꯛꯏꯁꯦ ꯍꯥꯏꯗꯤ ꯃꯅꯥꯁꯥꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯒꯤ ꯀꯦꯕ ꯃꯧꯕꯒꯤ ꯊꯕꯛꯁꯦ ꯄꯥꯝꯕꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯕꯗꯒꯤ ꯀꯃꯥꯏꯅ ꯇꯧꯈꯤꯕꯗꯒꯤ ꯍꯥꯏꯗꯤ ꯁꯤꯃꯇꯪ ꯎꯔꯒꯁꯨ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯤꯅꯦ ꯀꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯟꯈꯤꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯎꯕꯤꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯅ ꯁꯤꯒꯤꯁꯦ ꯑꯩꯁꯦ ꯄꯤꯛꯏꯉꯩꯗ ꯑꯗꯨꯝ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯉꯥꯎꯔꯒ ꯑꯗꯨꯝ ꯍꯧꯖꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯅꯣꯡꯃ ꯁꯔ ꯔꯣꯕꯔꯠ ꯅꯥꯎꯔꯦꯝꯒꯤ ꯐꯦꯁꯟ ꯁꯣ ꯑꯃ ꯌꯦꯡꯕ ꯆꯠꯂꯦ ꯑꯗꯣ ꯆꯠꯄꯗ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯣꯗꯦꯜ ꯍꯥꯏꯕꯁꯦ ꯑꯣꯏꯅꯤꯡꯈꯤ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯒꯤ ꯑꯩꯁꯦ ꯃꯣꯗꯦꯜ ꯍꯥꯏꯕꯁꯦ ꯑꯣꯏꯅꯤꯡꯕ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯁꯨꯁꯃꯤꯇꯥ ꯁꯦꯟꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯪꯉꯛꯄ ꯍꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯕ꯭ꯌꯨꯇꯤ ꯄꯦꯖꯦꯟꯠꯀꯤ ꯂꯝꯗ ꯆꯪꯅꯤꯡꯕꯒꯤ ꯏꯊꯤꯜꯁꯦ ꯄꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯑꯣꯏꯍꯟꯅꯤꯡꯈꯤꯕ ꯄꯣꯛꯈꯤꯕꯁꯦ ꯑꯩꯒꯤ ꯆꯤꯆꯦꯁꯦ 2018ꯗ ꯃꯥꯁꯨ ꯃꯤꯁ ꯃꯅꯤꯄꯨꯔꯒꯤ ꯇꯣꯞ 5 ꯐꯥꯏꯅꯦꯂꯤꯁꯇ ꯆꯠꯂꯛꯑꯦ ꯑꯗꯨꯕꯨꯗ ꯑꯩꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯁꯨ ꯃꯤꯁ ꯃꯅꯤꯄꯨꯔ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯈꯜꯂꯒ ꯑꯩꯅ ꯑꯣꯏꯅꯤꯡꯕꯒꯤ ꯗꯤꯇꯔꯃꯤꯅꯦꯁꯟꯗꯨꯒ ꯌꯥꯎꯅ ꯑꯩꯅ ꯇꯧꯖꯈꯤꯕꯅꯦ ꯇꯤꯚꯤ ꯁꯣ ꯌꯦꯡꯕꯗꯒꯤ ꯉꯁꯤꯒꯤ ꯃꯤꯁ ꯃꯅꯤꯄꯨꯔ ꯇꯥꯏꯇꯜꯁꯦ ꯐꯪꯂꯛꯄ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯏꯟꯁꯄꯥꯌꯔꯁꯦ ꯇꯤꯚꯤ ꯁꯣꯗꯨꯅ ꯑꯣꯏꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯃꯅꯥꯁꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯔꯒ ꯑꯗꯨꯃꯥꯏꯅꯁꯨ ꯂꯥꯛꯏꯅꯤꯗꯅꯀꯣ ꯑꯗꯩꯗ ꯃꯃꯥ ꯕꯕꯥꯅꯁꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯖꯤꯛꯇꯤ ꯇ꯭ꯌꯨꯁꯟ ꯊꯤꯟꯕ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯃꯇꯝꯁꯦ ꯁꯤꯗ ꯃꯃꯥ ꯕꯕꯥꯅ ꯑꯗꯨꯝ ꯏꯟꯇꯔꯚ꯭ꯌꯨ ꯆꯠꯄ ꯑꯗꯩ ꯁꯦꯂꯦꯕ꯭रिꯇꯤ ꯑꯣꯏꯔꯨꯔꯕꯅꯤꯅ ꯃꯌꯥꯝꯒꯤ ꯏꯟꯚꯤꯇꯦꯁꯟ ꯃꯌꯥꯝꯁꯨ ꯂꯥꯛꯑꯝꯒꯅꯤꯕ ꯁꯤꯗ ꯃꯃꯥ ꯕꯕꯥꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯆꯠꯄꯤꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩꯒꯤ ꯃꯃꯥ ꯕꯕꯥ ꯑꯩ ꯅꯍꯥꯟ ꯍꯥꯏꯖꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯞꯄꯣꯔꯇꯤቭ ꯑꯣꯏꯌꯦ ꯑꯗꯨꯅ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯃꯣꯏꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯃꯇꯨꯡ ꯏꯟꯅꯕꯤꯔꯒ ꯅꯪ ꯀꯩꯀꯩ ꯋꯥꯠꯂꯤ ꯅꯪꯒ ꯆꯠꯄꯗ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯑꯗꯨꯝ ꯂꯣꯏꯅꯕꯤꯔꯒ ꯑꯗꯨꯝ ꯁꯦꯟꯅꯕꯤꯔꯒ ꯆꯠꯃꯤꯟꯅꯩꯌꯦ ꯑꯗꯣ ꯑꯦꯛꯖꯥꯝꯒꯨꯝꯕ ꯊꯥꯕ ꯃꯇꯝꯗ ꯃꯅꯥꯁꯥꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯍꯧꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯔꯝꯒꯗꯧ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯦ ꯑꯩ ꯁꯤꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯉꯩꯗꯒꯤ ꯑꯩꯒꯤ ꯐ꯭ꯔꯦꯟड्स ꯑꯗꯒꯤ ꯑꯩꯒꯤ ꯑꯣꯖꯥ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯁꯔ ꯑꯩ ꯁꯤꯁꯦ ꯌꯥꯍꯧꯗ꯭ꯔꯦ ꯑꯝꯇ ꯅꯣꯠꯁ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯃꯣꯏꯅ ꯄꯤꯊꯈꯤꯕ ꯃꯌꯥꯝꯗꯣ ꯅꯣꯠꯁ ꯑꯩꯉꯣꯟꯗ ꯂꯣꯏ ꯊꯥꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯗ ꯑꯗꯨ ꯃꯌꯥꯝꯗꯣ ꯄꯥꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯦꯛꯖꯥꯝꯁꯦ ꯊꯥꯖꯔꯦ ꯌꯥꯝ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯗꯨꯁꯨ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯌꯥꯝꯒꯤꯁꯨ ꯌꯥꯅꯕ ꯆꯠꯄꯀꯣ ꯌꯥꯝꯅꯗꯤ ꯋꯥꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯃꯅꯥꯁꯥꯒꯤ ꯍꯣꯕꯤꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯒꯤ ꯍꯣꯕꯤꯁꯦ ꯌꯥꯝꯅ ꯃꯔꯝꯗꯤ ꯑꯩꯁꯦ ꯇꯧꯕ ꯂꯣꯏ ꯄꯥꯝꯖꯩ ꯇ꯭ꯔꯥꯏ ꯇꯧꯁꯟꯕꯁꯦ ꯑꯗ ꯑꯩꯁꯦ ꯐꯣꯛ ꯁꯣꯡ ꯁꯛꯄ ꯑꯗꯒꯤꯗꯤ ꯁ꯭ꯋꯤꯃꯤꯡ ꯇꯧꯕ ꯇꯥꯏꯀꯣꯟꯗꯣ ꯇꯧꯕꯁꯤꯡꯅ ꯑꯌꯥꯝꯕ ꯑꯗꯒꯤꯗꯤ ꯄꯦꯟꯇꯤꯡ ꯇꯧꯕꯒ ꯑꯗꯣ ꯍꯥꯟꯅꯁꯨ ꯄꯤꯛꯏꯉꯩꯗꯒꯤ ꯅꯨꯄꯥꯒꯤ ꯇꯥꯏꯞꯇ ꯍꯧꯔꯛꯄꯅꯤꯅ ꯑꯗꯨꯝ ꯇꯥꯏꯀꯣꯟꯗꯣꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯄꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯁꯥꯟꯅꯕꯗ ꯌꯥꯝ ꯀꯥꯟꯅꯔꯅꯤꯅ ꯈꯜꯂꯦꯀꯣ ꯁꯦꯜꯐ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯅꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯊꯟꯇ ꯂꯝꯕꯤꯗ ꯆꯠꯆꯕ ꯐꯥꯎꯕꯗ ꯀꯩꯅꯣ ꯇꯧꯕꯒꯤ ꯊꯣꯛꯂꯛꯑꯕꯅꯤꯅꯀꯣ ꯍꯦꯔꯥꯁꯃꯦꯟꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕꯅꯤꯅ ꯁꯨꯃꯥꯏꯅ ꯏꯁꯥꯒꯤ ꯁꯦꯜꯐ ꯀꯩꯅꯣ ꯑꯣꯏꯖꯅꯕ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯇꯝꯖꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯩꯖꯤꯟꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯁꯥꯟꯅ ꯑꯃꯅꯦ ꯑꯗꯣ ꯃꯤꯁ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯤꯁ ꯃꯅꯤꯄꯨꯔ 2022 ꯇꯥꯏꯇꯜ ꯂꯧꯕꯤꯔꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯃ ꯑꯣꯏꯅ ꯑꯗꯣ ꯃꯅꯥꯁꯥꯅ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯁꯤꯗ ꯃꯤꯁꯀꯤ ꯍꯥꯏꯗꯤ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯅꯥꯁꯥꯅ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄꯨꯂꯞꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯇꯧꯕꯁꯦ ꯌꯥꯝ ꯊꯨꯅ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯐꯕ ꯊꯕꯛ ꯑꯃꯒꯤꯅꯤ ꯍꯥꯏꯅ ꯄꯣꯖꯤꯇꯤቭ ꯃꯥꯏꯟꯁꯦꯠ ꯑꯃꯒ ꯂꯣꯏꯅꯔꯒ
ꯈꯣꯡ ꯄꯨꯂꯞꯅ ꯊꯥꯡꯖꯟꯃꯤꯟꯅꯕ ꯍꯥꯏꯕ ꯁꯤꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯃꯅꯥꯁꯥꯒꯤꯗꯤ ꯃꯃꯥ ꯕꯕꯥꯅꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯆꯤꯆꯦꯁꯨ ꯍꯥꯟꯅ ꯊꯣꯛꯈꯤꯕꯅꯤꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃꯗꯗꯤ ꯌꯨꯝ ꯑꯃꯗꯗꯤ ꯅꯨꯄꯤꯅ ꯑꯗꯨꯃꯥꯏꯅ ꯑꯀꯤ ꯑꯃꯧꯒꯤ ꯊꯕꯛ ꯇꯧꯈꯤ ꯈꯣꯠꯀꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯄꯥꯛꯅ ꯌꯥꯅꯗꯦꯕꯀꯣ ꯑꯗꯩꯗ ꯁꯨꯃꯥꯏꯅ ꯌꯥꯗꯕ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯕ ꯃꯁꯥꯅꯗꯤ ꯄꯥꯝꯖꯕ ꯊꯣꯛꯄꯗꯤ ꯉꯝꯖꯗ꯭ꯔꯕ ꯌꯥꯝꯅꯗꯤ ꯄꯥꯝꯖꯔꯒ ꯌꯥꯝ ꯆꯥꯛꯅ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯕ ꯁꯤꯗꯩꯁꯤꯗ ꯃꯅꯥꯁꯥꯅ ꯃꯤꯁ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯐꯪꯗꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯟꯖꯩꯌꯦ ꯑꯗꯨꯅ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯄꯦꯔꯦꯟꯁꯅꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯆꯥꯁꯦ ꯃꯥꯅ ꯄꯥꯝꯖꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯁꯞꯄꯣꯔꯠ ꯑꯃ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯐꯪꯗ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯅꯤꯡꯍꯟꯅꯗꯅ ꯑꯗꯨꯝ ꯇꯧꯁꯜꯂꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯤꯇꯔꯃꯤꯅꯦꯁꯟꯗꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯇꯥꯛꯂꯛ ꯇꯥꯔꯒꯗꯤ ꯃꯤꯁꯨ ꯂꯣꯏꯅꯃꯛ ꯌꯥꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣ ꯃꯥꯏ ꯅꯤꯡꯍꯟꯅꯗꯅ ꯑꯗꯨꯝ ꯊꯥꯖꯕ ꯊꯝꯂꯒ ꯏꯁꯥꯗ ꯑꯗꯨꯒ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯇꯨꯡꯍꯜꯂꯒ ꯆꯠꯄꯤꯒꯅꯣ ꯃꯥꯡꯗ ꯑꯩꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕꯤꯌꯣ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯅꯥꯁꯥꯗ ꯃꯅꯥꯁꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯍꯥꯏꯗꯤ ꯅꯧꯅ ꯁꯤꯒꯤ ꯂꯝꯁꯦ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯗꯤ ꯖꯨꯅꯤꯌꯔꯕꯨ ꯑꯣꯏꯔꯁꯨ ꯁꯤꯅꯤꯌꯔꯕꯨ ꯑꯣꯏꯔꯁꯨ ꯁꯤꯗꯩꯁꯤꯗ ꯏꯟꯁꯄꯤꯌꯔ ꯑꯣꯏꯕ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯏꯁꯥꯅ ꯏꯁꯥ ꯊꯥꯖꯕꯁꯦ ꯌꯥꯝꯅ ꯋꯥꯕ ꯃꯇꯝꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯏꯁꯥꯅ ꯏꯁꯥ ꯊꯥꯖꯕ ꯂꯦꯞꯄꯤꯒꯅꯣ ꯏꯁꯥꯅ ꯊꯥꯖꯕꯤꯌꯣ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯟꯅ ꯃꯨꯟꯅ ꯊꯤꯗꯣꯛꯄꯤꯔꯒ ꯄꯥꯝꯂꯤꯕ ꯄꯣꯠꯁꯤꯗ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯂꯣꯏꯅꯃꯛ ꯊꯥꯗꯔꯒ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁꯇ ꯄꯤꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯂꯥꯏꯛ ꯅꯣꯠ ꯑꯦꯟ ꯑꯦꯗꯚꯥꯏꯁ ꯑꯣꯏꯅꯗꯤ ꯍꯥꯏꯖꯔꯣꯏ ꯔꯤꯃꯥꯏꯟꯗꯔ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯑꯩꯈꯣꯏꯗ ꯀꯥꯟꯅꯅꯕ ꯑꯣꯏꯅ ꯁꯦꯝꯃꯛꯈꯤꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯔꯥꯟꯕ ꯄꯣꯠ ꯑꯣꯏꯔꯛꯄꯅꯦ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯍꯟꯕꯤꯗꯕ ꯑꯗꯨꯒ ꯏꯁꯥꯗ ꯊꯥꯖꯕ ꯊꯝꯃꯒ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁ꯭ꯇ꯭ꯔꯣꯡ ꯃꯦꯟꯇꯥꯂꯤꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯁ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯥꯟꯅꯅꯕꯅ ꯃꯌꯥꯝꯅ ꯇꯧꯕꯤꯔꯛꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯥꯅ ꯃꯥꯡꯍꯟꯖꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯃꯃꯥꯅꯦ ꯕꯕꯥꯅꯦ ꯃꯅꯥꯁꯥꯒ ꯏꯅꯥꯎꯄꯥ ꯈꯛꯇꯪ ꯂꯩꯌꯦꯅ ꯍꯥꯏꯁꯨ ꯇꯥꯛꯄꯤ ꯑꯗꯣ ꯃꯅꯥꯁꯥꯁꯦ ꯃꯤꯁ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯤꯅꯗꯤ ꯃꯤꯁ ꯃꯅꯤꯄꯨꯔꯅꯦ ꯍꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯨꯝꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯅꯥꯁꯥꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩꯁꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯕ ꯑꯗꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯑꯩ ꯌꯥꯔꯤꯃꯈꯩ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯂꯩꯒꯜꯂꯦ ꯆꯥꯛꯈꯨꯝꯗ ꯂꯩꯕꯁꯤꯗ ꯑꯗꯨꯝ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯗ ꯁꯣꯏꯗꯅ ꯑꯗꯒꯤ ꯄꯨꯂꯞ ꯍꯩꯗꯣꯛꯑ ꯃꯥꯡꯍꯟꯈꯤꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩ ꯌꯥꯔꯦ ꯑꯩ ꯌꯨꯝꯗꯗꯤ ꯑꯗꯨꯝ ꯑꯩ ꯃꯅꯥꯁꯥ ꯑꯁꯦꯡꯕ ꯑꯗꯨꯝ ꯑꯣꯏꯖꯩ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯀꯦꯔꯒ ꯂꯩꯕ ꯑꯣꯜꯋꯦꯁ ꯃꯇꯝ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯦꯔꯒ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯒꯤ ꯃꯃꯥꯏ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯄꯥꯡꯖꯔꯒ ꯂꯩꯖꯩ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯍꯩꯖꯤꯟꯗꯕ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯖꯩ ꯍꯣꯠꯅꯖꯩ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯗꯤ ꯃꯤꯁ ꯃꯅꯤꯄꯨꯔꯅꯤꯅ ꯀꯦꯔꯒ ꯂꯩꯊꯣꯛꯇꯕꯤꯗꯀꯣ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒ ꯍꯩꯖꯤꯟꯗꯕ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯍꯩꯖꯤꯟꯕꯁꯦ ꯌꯥꯝꯅ ꯐꯩ ꯑꯗꯣ ꯃꯅꯥꯁꯥꯁꯦ ꯍꯟꯗꯛ ꯅꯣꯔꯠ ꯏꯁꯀꯤ ꯃꯤꯁ ꯅꯣꯔꯠ ꯏꯁꯁꯦ ꯐꯥꯔꯁ ꯏꯗꯤꯁꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗ ꯐꯥꯔꯁ ꯏꯗꯤꯁꯟꯁꯤꯗ ꯍꯥꯏꯗꯤ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯃꯤꯁ ꯃꯅꯤꯄꯨꯔꯁꯤꯒ ꯈꯦꯠꯅꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯦ ꯗ ꯃꯅꯥꯁꯥꯅ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒ ꯃꯣꯏ ꯈꯦꯠꯅꯕꯁꯤꯡꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯈꯦꯠꯅꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯑꯣꯕꯤꯌꯁꯂꯤ ꯑꯃꯅ ꯁ꯭ꯇꯦꯠꯀꯤ ꯇꯧꯔꯛꯄꯅꯤ ꯑꯗꯒꯤ ꯑꯃꯅ 8 ꯁ꯭ꯇꯦꯠꯁꯀꯤ ꯇꯧꯔꯛꯄꯅꯤꯅ ꯈꯦꯠꯅꯕꯗꯤ ꯍꯥꯏꯗꯤ ꯀꯝꯄꯦꯌꯔ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯣꯔꯠ ꯏꯁꯀꯤꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯃꯨꯛ ꯁꯤꯁꯤꯅ ꯑꯃꯨꯛ ꯂꯦꯚꯦꯜ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄꯒꯨꯝꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯒ ꯂꯥꯏꯛ ꯑꯦꯗꯚꯦꯟꯆꯔꯁ ꯑꯣꯏꯈꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯑꯩꯅ ꯐꯥꯔꯁ ꯇꯥꯏꯝ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯑꯩꯅ ꯁꯤꯒꯨꯝꯕ ꯄꯦꯖꯦꯟꯠ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ 8 days 10 days ꯃꯨꯛ ꯂꯩꯔꯒ ꯍꯥꯏꯗꯤ ꯁꯔꯚꯥꯏꯚ ꯇꯧꯔꯒ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯑꯦꯗꯚꯦꯟꯆꯔꯁ ꯑꯣꯏꯈꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯒ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯈꯪꯅꯗꯕ ꯃꯤ ꯃꯌꯥꯝꯁꯤꯒ ꯊꯦꯡꯅꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯏꯁꯥꯗ ꯄꯣꯛꯈꯤꯕ ꯕꯣꯟꯗꯤꯡ ꯍꯥꯏꯗꯤ ꯕꯣꯟꯗꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯍꯥꯟꯅ ꯁꯨꯡꯈꯪ ꯈꯟꯖꯔꯨꯗꯕ ꯍꯥꯏꯗꯤ ꯑꯦꯛꯖꯤꯁ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯖꯗꯕ ꯃꯌꯥम ꯊꯦꯡꯅꯔꯛꯄ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯁꯤꯁꯇꯔꯁꯀꯤ ꯕꯣꯟꯗꯤꯡ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯆꯦꯠꯂꯦ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯍꯧꯋꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁꯨꯈꯪ ꯈꯪꯅꯗꯕ ꯃꯔꯝ ꯑꯃꯗ ꯆꯪꯉꯨꯔꯒ ꯑꯩꯅ ꯉꯝꯅꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯥꯏ ꯄꯨꯔꯛꯇꯕ ꯌꯥꯗꯕꯅꯤꯀꯣ ꯍꯥꯏꯔ ꯈꯜꯂꯒ ꯆꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯃꯤꯁ ꯅꯣꯔꯠ ꯏꯁꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯃꯅꯥꯁꯥ ꯈꯛꯇꯪ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯆꯠꯄꯤ ꯃꯤꯁ ꯅꯣꯔꯠ ꯏꯁ ꯆꯠꯄꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯒꯤ
Miss Manipur the contestant oikiba top 6 finalist oikiba Pallavi Laurenbam na igi friend maga tore punai chatminamani the masu hadi chatpasida Manasa ga punna dum chatminaraga ada dum punna leminari ne bako mase asing makidi Guwahati da mase mayum oisaba may Guwahati da lege duna mang Guwahati da gi chat matam dadi aina Manipur da gi la eman Guwahati da gi punna thingnaraga hotel sida khoise adi state khudingi mi ani ni represent ta hole Meghalaya gi zumi ani Mizoram gi zumi ani taraga ani ni punna hotel sida khoi room da punna leminali do sukang khangna da bada ithanda chatpa budi khangna bani chatmina ba lemina ba hasina yamna nungai ba so yorongani na khathase ko do Manasana sumaina Manipur dagi represent ka tawiru basa isada aise Manipur represent tawga thoi ni ko kaina yam proud oraga thom nongwa lebo ko idea ko ni tang sulai ni to atopa state singi su mi myam su lerni sei ja title ga lobi ra pasa si title lobi ra pagi mi ko se Manasa gi minga law thopi ra pasa sei ja kai phobi ge proud oi batang na na haidi a over responsibility ama pura ga chat pani na khoida haidi pakhat pa ma zu haidi aina kai gum si tau tar ga di aina agin state se haidi mi chathi ga ja habagi responsibility chobam so ina pura ga chacha banna adumana chatle duga yamna proud chu oi aduga ina subtitle chamala na phanga pase adu imati yam harawe adu agi ming kauthor pa matam sida ai se subtitle Miss Beautiful Skin har place mi yam jongi maram aina state ta lawkhaga haidi not skip na tholo pa lawngam da tar ga di ai won ta ngai ta bam dilai ni na khanja bani adu laibak phada na phangjari aduga yamna harawe aina haidi winner ma oi ba phang da tar ga su agi state proud oina ba top 8 ta chanjaraga subtitle am lawar pa se yamna harawa pujai do Manasana sumaina title ama puraga lakpi ne bako Manipur dagi su sigi title se chakmana su phangbi ne ba da chakmana ba title ama su phangbi raga dai mi mamang da haidi mi myam dugi mamang da isana yam proud oina ga tholok podo yam na nungai jaram no wale haidi ai state ki kari gumam di aina represent tawga chatpada kai go ai sana state ki chawthok chanaba haidi masak tak na ba madi tawrbanina yam hararum no male ka the Manasa je housik phau gi oina di Miss Manipur title su phangbi re aduga Miss Northeast ki oina su skin best skin award che phangbi re seisa tung tarak pada hena myam am tawbi haidi sidagi hen myam am su tawbi ni haida pire duga sigi lines na taba sigi fashion sigi lines um changbi ra banina haidi adum si atopa sigi fashion sigi kino se sinfam se na taba atopa sinfam da chatpi ge na khanbi bra do haidi class 11 khatang ka da ngari banina yang na nauri ko duna aim in life se sida dum haidi sina dum lepa doira na tragana atopa Manasa na pik ngai digi pamjarakpa doctor boiro engineer boiro adum basu tawge na khanbi ba aina haijaki budina even agi hobbies ta fa ai se yamna makhal yamna to bse pamje aduna aina khanjabada agi aim life se ai se content writer kumba dagi journalist kumba oi yamna pamje aduna aina 12 lerga mass communication da makha tam tharaga adi beauty pageant da soidina ai yauzagani duga plus aduna jo aina ai animakta focus to gena khanjaye haidi atopa line haidi journalism gumba su pamani duga sina fashion id sage patient wena thamaga ko adum do Manasa je hozik school tuition chatpa dagi smain batis unaba ki ka se yam wai na takpire ko do 12 exam se naksala aba male haidi chahi ama mukta ngayam do male ko stage ta haidi like yam na pa da ba ya da timing so idoine duga haidi Miss Manipur ne haraga 12 exam na magong hawro du so nungai roi doine bako dadana sumaina exam su naksala ba duga meyamgi thajaba su manghan be yada bako sigi timing sida haidi hachum na dum Miss Man kino khatar pa chahi kemta dum continuous toraga de pdbida adum sumaina Manasha gi patient je chatpi ge na khanbi bra na tragana break kum logodra aina haijak responsibility se minali title phanga ga yam nungai ndi khan ba title phanga ga amu gen ai on responsibility ama la je ai hojik realize to jarak panina aina light as focus to da ya de maram di qualifications is jam important noina khale aduna aina handak 12 thab matam de ai se pura main focus ai study story to gena khai chani
do exam da su hena mai pak pa haidi Miss Manipur title phangriba sumaina exam da su position ga law dana haidi mayam gi mingchat pro pangam boy bio duga Manasha na chatliba patient sida pamjari balambi sida su hena mai pak position duga pamjari journalist su oibungam boy bio Manasha na ningmo kini mak tungbio haina haijage do ngasi Manasha gi chilla ma tong kai thopiraga Puni TV da lak piduna boi wada chana bai tanzabi pe dum thank you so much ai gi mai ke de gi so smile opportunity ma pibi ba jamna harau jai thank you so much Puni TV de gi mai ke de gi amna thank you so much Miss Manipur 2022 title phangbi khrabi Manasha Sapamga unazaduna wari shanabada akoi isana pamjari balambi isana pamjana changsilakli balambi sida mai paktri fauba madi ninghanna ba tawdana dum changsin bio haiba wapam ga loina hawrakli bana singna social media da matam manghan bidana akoi isada kana gadaba knowledge oigada pot khak lokshin biduna fataba sing mad sabu kanjana ba fataba sing di tokisi haiba wapam sa thamlak